RPI Twalagi General Secretary Sapam Kanglipa gi Matengaluna Kwai Khul Foundation of Manipur da Chahi Ani Hena chatharkpa irang asina maram oraga relief camp ta lairiba amadi lan asiki cheitheng nangliba maheiroi singda tha ahum chupna chatharkpa computer literacy program amadi spoken English class ngasi loisinkhre thorom pangthokre Sapam Kanglipa na nongada Sapam Kanglipan gi nongada da leiba yumda pangthokhiba thorom aduda RPI Twalagi General Secretary Sapam Kanglipal Pungdongbom Jila Parishad ki hanagi Pradhan Irungbam Rabi SSUM gi President Soraisam Yaima Computer Literacy Program gi Sintak Loi Yumnam Bikramjit amadi Yumnam Diske Pina Athoiba Mitungen One Saruk Yakhe thorom aduga Maridena Computer Literacy Program amadi Spoken English class Saruk Yakhiba maheiroi singda certificate singsu yenthokhi bagalodana computer literacy program amadi spoken English class asibu mai pak na bahona bada achoba thodang lawrakhiba oja ani dasu achama khudol piduna pukning thawatke thorom aduda RPI Twalagi General Secretary Sapam Kanglipal na hai lamlai assembly da gram panchayat manga leibagi manungda takhel sanjebam gram panchayat amadi nongren chingmungkho gram panchayat ani asi lenga ki maheiroi sang leitabaka pangkhak oire loidana assembly constitution asi hojik matamga chunaba lenga ke maheiroi sang leitre chawkhat lamjen yawba ngamdraba maike haibadu oire covid ki chaitheng na kham thengna wa halaba matung kanglok ki irang amuk chawna chaitheng phangba maike ama amuksu oire phibam chidagi angang sing khara makai phagatna bagi pandamda free computer course loina spoken English course asi pangthokpani makhata na tamkhiba computer gi course asi kauthokna banga se computer set ama sawmu relief camp tagi course asi da yarba maheiroi singi damak piragani matung tarakpada miyam gi pangba yaba mateng pangani yamna content sotaraba punai sidai dige koi nim oide haragadi awang pangkai tumbu muche chaba muche koi pona tai matum dure de ko soi mai pakononi aduna message koi matam samna koina chatharkpa computer ki course of the spoken English ki course to ngasi loisinkhre thorom sidai da som relief camp da leiba sidai de yapi riba mayam gi haitare ko hayeng noi sidagi chatharkanda noina tamuriba computer do computer course do adu ningzan naga amukena kumang tathuna chakhiya naga computer set ama noigi som relief camp gi ngasi yaw lu maheiroi mayam gi tumtu ai pire ni ko pire sita noina kugi relief ki som relief camp du dai noina kama semaga ka du dai noi matam khaidong na kanda practice to biu adu legadi soidan improve to ni duga hayeng matam gi oina akoi tana mina ya map sing do akoi puna tana mina se pun jai khamdar kana map gi tension jari